Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lawbirasi Thamoi Machet kulumdoi suba tangka mahai changlakliba adu yengnarai tawrakliba fibamduda ingangaknari pau faungnaba watkibana moisu khangludre danajitna machanupa kaisu thoina tawramdre maga mingmanaba ama leitaba yawbagi pau pirakpada soinabani haina sanahalda khanghalli thawai wanaramba pumba handoknaduna harau laktiba singdu oktuna thariba fida singduda irinjana famnare Elizabeth Sophia amadi leikaigi leisabi macha aniga cha yenbagi thoklakpani sumangda lepliba midu ubada Elizabeth ka Sophia gadu phat yengnei miyam tinba oibana kanasu karisu khangnarudi makhoi ani khangna khangba natana mangolda leiriba ahal singduda cha yenba loiraga sumangda leiriba mi kharadudasu cha du pibagi kumtharai Elizabeth na leikaigi leisabi du onsilaga Abem thoy nabani cha se piramo Sophia ibani thongal phogdang thoge ani du prap tholakle Sophia na nanawgi khudang du tapai duna chinglaga puthokhi mayam tinbu oibana kanasu hobanate Nirlima hoigi thongal dagi khitang chathoklaga nanawgi pairiba khudang du thadoklaga Sophia na Danao ngawrabo nang ha kaigino nang side changai se Nanaw yu su ngawri marol mari ifai faina Ai maunage aduga wari sage Elizabeth fathekta chongsilai Nathibong ne yukra takchilaga nangna sidini sa sana bayabra ha minu khang mahasi gaijan nangi haktaki imana bise kyam wana khangke aduga migi nungai ba tangkhalakpa matamsida nangna sani haiba maha kaino da sariraba ma kanamtagi oibe yaroni ai khakkini madi Elizabeth hekta phak noksilli namai dubu kaida pangena ikai basu phasana khangdini nangde achop areng na marol ama khangdriba sakmak naga khunglai chuba ngang hek man kai Sophia di khamdok pasungamdre Elizabeth tu saukradi machingda ma tawbani haiba masu khangbana tapna hairei Danao hallo tamo chakhoina uraga salan sana badare ai ma pudru phaw halaroi ma gi nupa du sire dai aduna ma ina lawrdoini Elizabeth mihuldo aroibi kangkhatkre hekta chongsillaga phanek tu fatlak thoklaga nangdadi halage mahachandan asi haiduna kautharai phanek tu tap paikhalaga nangdadi masini yetlaga halage asi haiduna amuk su chongsili Sophia Elizabeth tu faraga kaina toridu ba as lauk semta asi haiduna chinglaga pusinki nanawdon silaga amuk Danana yumda yam thuna hankro mi mangdi kaije gari da lehoba milan du thoklaklaga nanawbu chingkhatpi aduga gari da famali kaino nupi loruni changkhraga pudana tholakli de moi mi hankiba ngai kise aduga ei ma loba changluge achauba su thongal da langba makhol tai khanduna thoklakpani Elizabeth na fanek tu khudang da yalaga hapen du tang setlaga changlakpadu ubada Elizabeth kani toruduna Elizabeth ikhang na tamocha sai na tawba mi tingkhaladi ngawba horaklabra nangamo Elizabeth fanek tu fatse laga nokmi Sophia gi makhutu ko laga changki achauba thongal phaba tholakpani ma ubada gari ama yamyang na thauki kari gari khuthaunu ni sina onthokna kana thaukreda imungdani ketukina iche nanaudi khara khajik thujinba pami to luhongbase imau lakladi ichanupa su thabak to khaladawni Premila aidi kaya pakhalure paudu tabada adubune inaw mabunga halse luhongbagi matam leptuna leirabani asi hekloibaga karina phai haibado khanaba haibaduni aina thuba pamisiga taptawrini tawriside Premila nokmi tawi memcha ketukido onsilaga inama adudi koi su hanaba tawrase pungsu phana thengjinkhre hoi aine imau manak tamta changlamge asi haiduna hogalai Premila na lamjing duna changminarai machanupi gi roomda ketuki
ꯃꯃꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯆꯧꯉꯥ ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯕꯦꯝꯃ, ꯏꯃꯧ ꯅꯥꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥ, ꯌꯥꯝꯃꯜꯂꯦ, ꯉꯁꯥꯏ ꯗꯗꯥꯅꯁꯨ ꯄꯤꯔꯝꯃꯦ꯫ ꯀꯦꯇꯨꯀꯤ ꯅꯣꯛꯃꯤ꯫ ꯂꯧꯁꯤꯜꯂꯣ ꯏꯃꯧꯁꯤꯗꯤ, ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯧ꯫ ꯏꯃꯥꯈꯣꯏꯁꯨꯅꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯕꯨ ꯅꯥꯟꯊꯕꯤ꯫ ꯅꯤꯔꯂꯤꯃꯥꯁꯨ ꯃꯀꯣꯛꯇꯨ ꯈꯖꯤꯛ ꯅꯣꯟꯊꯩ꯫ ꯈ꯭ꯔꯤꯁꯇꯤ ꯅꯣꯛꯃꯤ꯫ ꯏꯅꯝ, ꯆꯠꯂꯨꯈꯤꯒꯦ꯫ ꯏꯂꯤꯖꯥꯕꯦꯊ ꯁꯣꯐꯤꯌꯥꯗꯤ ꯁꯤꯊ ꯅꯣꯛꯈ꯭ꯔꯦ ꯏꯅꯝꯃ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ꯫ ꯈ꯭ꯔꯤꯁꯇꯤꯅ ꯌꯦꯡꯅꯤꯡꯗꯦꯍꯦ ꯅꯕꯥꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯏꯂꯤꯖꯥꯕꯦꯊꯅ ꯑꯃꯨꯛ ꯆꯥꯛꯂꯤ ꯑꯣꯏꯔꯤꯅꯤ ꯅꯪꯗꯤ꯫ ꯏꯂꯤꯖꯥꯕꯦꯊꯁꯨ ꯑꯁꯨꯝꯅ ꯂꯥꯍꯧꯏ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯨꯂꯞ ꯊꯣꯛꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯙꯅꯖꯤꯠ ꯑꯃꯗꯤ ꯁꯅꯥꯍꯜꯗꯨ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯣꯛꯂꯝꯕꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯤꯔꯂꯤꯃꯥꯗꯤ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯀꯨꯞꯄꯤ꯫ ꯙꯅꯖꯤꯠ ꯃꯃꯧꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯕꯦꯝꯃ, ꯄꯥꯕꯨꯡ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯧ ꯅꯥꯕ ꯌꯥꯗꯦꯀꯣ, ꯋꯥꯈꯜ ꯑꯍꯦꯟꯕ ꯈꯟꯖꯤꯟꯕꯁꯨ ꯇꯧꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯧꯉꯥ ꯆꯞꯄꯤ 10 ꯄꯤ꯫ ꯅꯤꯔꯂꯤꯃꯥꯅ ꯄꯥꯕꯨꯡ, ꯌꯥꯝꯃꯜꯂꯦ, ꯏꯃꯥꯅꯁꯨ ꯗꯗꯥꯅꯁꯨ ꯄꯤꯔꯦ꯫ ꯁꯤꯅꯤ ꯏꯄꯥꯅ ꯄꯤꯕꯅꯤꯅꯦ, ꯂꯧꯁꯤꯜꯂꯣ꯫ ꯅꯤꯔꯂꯤꯃꯥ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯊꯣꯛꯂꯒꯦꯀꯣ꯫ ꯏꯂꯤꯖꯥꯕꯦꯊ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯗꯤ ꯄꯤꯔꯣꯏꯗꯕ꯭ꯔꯣ ꯄꯩꯁꯥꯗꯣ? ꯙꯅꯖꯤꯠ ꯅꯣꯛꯃꯤ ꯆꯧꯉꯥ ꯆꯞꯄꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ ꯏꯆꯥꯒꯤꯁꯨ ꯄꯤꯅꯤ, ꯄꯥꯕꯨꯡ ꯊꯣꯛꯂꯒꯦꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯏꯂꯤꯖꯥꯕꯦꯊ ꯏꯕꯦꯝꯃ, ꯅꯪꯁꯤ ꯂꯥꯏꯃ ꯃꯊꯣꯡ ꯆꯥꯗꯦꯍꯦ꯫ ꯃꯧ ꯈꯛꯇꯪꯗ ꯄꯤꯅꯒꯗꯕꯅꯤ ꯆꯦꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗꯤ꯫ ꯅꯪꯁꯨ ꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯗ? ꯍꯦꯔꯥ ꯏꯅꯝꯃ, ꯑꯩꯗꯤ ꯁꯨꯝ ꯆꯝꯅ ꯍꯥꯏꯕꯅꯦ꯫ ꯃꯣꯏ ꯄꯩꯁꯥ ꯈꯔꯁꯤꯅ ꯑꯩꯕꯨ ꯍꯦꯛꯇ ꯃꯣꯏꯗ ꯃꯧ ꯑꯣꯏꯒꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯨ ꯅꯤꯔꯂꯤꯃꯥꯗ ꯐꯠ ꯄꯤꯁꯤꯜꯂꯤ꯫ ꯅꯤꯔꯂꯤꯃꯥꯗꯤ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈ꯭ꯔꯤꯁꯇꯤꯒꯤ ꯃꯕꯣꯛꯅ ꯏꯁꯨ ꯊꯣꯏꯕꯤ, ꯆꯠꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯍꯣꯏ ꯕꯣꯛ꯫ ꯏꯂꯤꯖꯥꯕꯦꯊꯀꯤ ꯃꯕꯣꯛꯅ ꯏꯁꯨ ꯊꯣꯏꯕꯤ, ꯆꯠꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯍꯣꯏ ꯕꯣꯛ꯫ ꯅꯤꯔꯂꯤꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦꯀꯣ꯫ ꯁꯣꯐꯤꯌꯥꯁꯨ ꯑꯩꯈꯣꯏꯗ ꯂꯩꯗꯣꯏꯅꯦ ꯉꯁꯤꯗꯤ꯫ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤꯕ ꯉꯁꯤꯗꯤ? ꯑꯕꯣꯛ ꯃꯊꯟꯇ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯍꯣꯏ, ꯑꯗꯨꯗꯤ ꯆꯠꯂꯣ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯏꯂꯤꯖꯥꯕꯦꯊꯀ ꯁꯣꯐꯤꯌꯥꯒ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯔꯝꯕ ꯃꯧꯁꯤꯡꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯨꯝꯗꯨꯗ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯥꯅ ꯁꯦꯜꯂꯛꯄ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯂꯒ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩ꯫ ꯃꯃꯥ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯒꯤꯠꯐꯝꯊꯩ꯫ ꯏꯆꯟ, ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯅꯪꯕꯨ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯋꯥꯈꯜ ꯈꯟꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯔꯥꯡꯒꯤ ꯋꯥꯈꯜꯗ ꯇꯧ ꯂꯩꯔꯝꯃꯤ ꯑꯣꯏꯔꯦ ꯅꯪꯗꯤ꯫ ꯅꯤꯔꯂꯤꯃꯥ ꯇꯨꯃꯤꯟꯅ ꯈꯨꯝꯗꯕꯤ ꯂꯩ꯫ ꯑꯗꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯄꯥꯝꯕ ꯅꯪꯗꯤ ꯂꯨꯍꯣꯡꯕꯤꯔꯅꯤ ꯅꯪ ꯍꯥꯟꯅ, ꯅꯕꯨꯡ ꯍꯣꯡꯗ꯭ꯔꯤꯀꯥꯟꯗ꯫ ꯅꯤꯔꯂꯤꯃꯥ ꯄꯦꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯗꯨ ꯃꯃꯥꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯅꯥꯎꯅ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯤꯔꯒ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ꯫ ꯃꯃꯥꯗꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯑꯁꯨꯛ ꯋꯥꯅ ꯈꯪꯂꯝꯕ ꯑꯣꯏꯔꯦ ꯃꯃꯥ ꯑꯩꯗꯐꯥꯎ ꯍꯥꯏꯗꯅ ꯈꯟꯖꯩ ꯃꯕꯨꯛꯅꯤꯡꯗ꯫ ꯅꯤꯔꯂꯤꯃꯥ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕꯤꯒꯅꯨ, ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯒꯦ꯫ ꯏꯃꯥꯅ ꯇꯥꯃꯣꯆꯧ ꯇꯥꯃꯣꯆꯥ ꯕꯕꯥꯗ ꯍꯥꯏꯕꯤꯌꯨꯕ꯫ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯡꯖꯤꯜ ꯋꯥꯡꯃꯗ ꯇꯥꯔꯤꯕꯅꯤ ꯃꯄꯥ ꯃꯆꯥꯗꯨ꯫ ꯄꯨꯂꯞ ꯆꯪꯂꯛꯏ ꯔꯨꯝꯗꯨꯗ ꯑꯆꯧꯕꯅ꯫ ꯏꯆꯟ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯥꯃꯣꯆꯧꯗ ꯍꯥꯏꯗꯕꯤ ꯂꯣꯠꯂꯒ ꯊꯝꯂꯝꯂꯤꯕꯗꯤ? ꯏꯆꯥꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯁꯨꯛ ꯂꯨꯕ ꯋꯥꯁꯤ ꯂꯣꯠꯂꯒ ꯊꯝꯂꯝꯃꯤꯕꯁꯤꯕꯣ? ꯕꯕꯥ, ꯇꯥꯃꯣꯆꯧ, ꯑꯩ ꯏꯃꯨꯡꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕꯤꯒꯅꯨ ꯕꯕꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯆꯧꯕ ꯃꯆꯜꯒꯤ ꯃꯇꯧꯗ ꯀꯞꯂꯦ꯫ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯀꯔꯤꯅꯣ ꯏꯆꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯇꯧꯒꯅꯤ ꯕꯕꯥꯅ, ꯀꯞꯀꯅꯨꯁꯦ꯫ ꯏꯆꯟ, ꯀꯞꯀꯅꯨꯁꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯥꯃꯣꯆꯧꯅ ꯇꯧꯅꯤ꯫ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯋꯥ ꯂꯣꯠꯄ ꯌꯥꯗꯦꯀꯣ꯫ ꯅꯪꯒꯤ ꯁꯤꯝꯗꯣ ꯇꯥꯃꯣꯆꯧꯗ ꯄꯤꯔꯛꯂꯣ꯫ ꯍꯌꯦꯡ ꯇꯥꯃꯣꯆꯧꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯑꯃ ꯂꯧꯕꯤꯔꯛꯂꯒꯦ ꯅꯪꯒꯤ꯫ ꯅꯤꯔꯂꯤꯃꯥ ꯇꯞꯅ
Tamacho, dadana phone su loina lahore. Aduga phone su sim su pire. Asi haiduna famungda lairiba phone du utli. Achauba mabukningda khali. Magi machalbu moidagi khara khaze khumang chawsinna cheksinna ngaksinna leiramle haina khali. Fare fare dudi. Nangsu chakra charaga pothana batoro. Aidi chak chaningdre ngasidi. Asi haiduna thokre mapasu. Aisu chara roidra. Kaisu chaningba poktre. Asi haiduna thoki. Mama machagi makoktuda nanthabiduna. Ichan chakra chana batausi. Aduga pothana bataura nangsu. Ma, aidi kaisu chaningdre. Mama suwa makha taramdre tumina thokre. Nirlima famungda lairiba phone duda simdu hapchilaga on hek tawbaga call tawraklambagi text mayam paisila message lakpa loidringai call lama fat laksili dada hairaga love emoji mayawi Nirlima nokmi lakliba call du fat paikhalaga nakongda thambaga lumlum lawba khonjawda isai sakla Kari leisabi nu nangbu thamoi adu kanbadi Pakhangai na ngairise leisabi nangi kolduni Nirlima nokmi Dada, kaida isay na toroklisna Phazadro Nirlima famungda tapna hiptharaga Yam phazay, dada nabu sakladi Macha Imana chaybra, babana ngangbra Natragana tamochawna phubra, dada da hairo Chaydiye, phusu phudiye dada. Maya nupa ise phai khangbagi like tawbagi khudamni. Asi hairaga no idhanabi. Nate kaisu. Adudi kay. Aina wari loina haikre, aduini. Dadana khangsu khangdana. Kaisum hairaktra dude, tamochawna. Haidiye, simpiro haire, hayeng ama laibiragena. Ado aina dadana pire haibadagi kaisu hairaktre. Ado dada, ay tumningi. Tuma, dada sangbigi. Asi haiduna call adu pairaga tumkre anidu. Matangi numitni, kitchendani, getuki. Moy pabwa, nachanupado thabakta toknabamta hainabiyo ba? Tokninglene hekta tokpa yaba nattene nangbo. Migisu rules haiba ma leine. Aina haijabase tabiraroi haibro. Moy pabwa, hayeng imau laklaga kamdawdurigi haibane. Aina pamde tawnu haibada nangbu nangna pamjabagi tawhalini haibadaine ho adu hojikte ai pamdre Asi haiduna mapalde thoki tawrisi yungko mase Pocket te yauriba phone du ring khingla lawthoktune yengi machanupagi oirambada receive phat tawduna Bunga Hau babu kari hainaraklage Mandira chatkani aduga khanglani luhongbadi khara tapthawdo mali Mabung ahaldo luhongbagi matam lepnaduna leiraba mali adu hana hongnaga kona tapna hongbagi wa haipeti pala ine Oh babung haina fani haibado adum tawbiro Bunga ngarangi thawdoktuna karam tawbana marang ngarang su hanghaudre Babung break fail oikibani ada control ngamhaudabadagi thokpo oidoini Nangna sadi kaisu tawdaba natro Kaisu thoidokpa tawde babung Adudi ay muk thamjarage. Hoi, thamo. Somdana Sanathoi sauna. Tamacho, adugumba maleradi kaigi tumina lerino. Makhongla mukhula mathudi kadamne. Yaima, amta phingat kinune nangbo. Ichangi ijat ki su khandaba yadini. Haujikte ekhoina wadu he kangthoklaga thabak tawrubada. Ichandani soktuise. Adugini aina tumina leribase. Tamacho, usitriba manga khaigatlibada amuktangdi thudekpa pambane idi. Madu yadini nangbo wakhal muna khalo ichansu kuina thamba yaridori sigumba wa ama leibana aigi luhongba loibaga magisu hongnaba babana haifet haibani Tamacho ichangi lairik tambadi kamain tawba lairik tambasitang loisilaga hongbibana pharoidabra Aduna kona khanarasi Tamacho se school chatkadabani loisinaba tawrage Asi haiduna call du thamkre Mama mathasana Yaimane yumda lehogdaba se phabani Yumda leiramba thoklabadi lanjaw amadi oiramba su yaribani ngarangdi Kaisu tawroida ima henjinasu khanjinbigano Karamna khaloi ngarang su nupado yumsida changlaklami haina tamine Elizabeth na
ꯑꯆꯧꯕ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯍꯦꯔꯥ ꯃꯄꯥꯅ ꯑꯃꯨꯛ ꯑꯆꯧꯕ ꯐꯤꯡꯒꯠꯄ ꯌꯥꯗꯦ ꯇꯞꯊꯅ ꯋꯥ ꯈꯟꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯜꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯃꯗꯨ ꯌꯥꯗꯦ ꯆꯂꯣ ꯆꯂꯣ ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯈꯤꯅꯕꯅꯤ ꯃꯣꯏ ꯕꯕꯥ ꯏꯆꯟꯁꯦ ꯀꯨꯏꯅ ꯊꯝꯕ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯂꯨꯍꯣꯡꯕꯤꯈ꯭ꯔꯁꯤ ꯃꯃꯥ ꯑꯩꯁꯨ ꯑꯗꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯃꯟꯕꯁꯤꯗ ꯋꯥꯈꯜꯁꯤꯁꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯔꯨꯝ ꯃꯅꯨꯡꯗꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯤꯔꯂꯤꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯤ ꯈ꯭ꯔꯤꯁꯇꯤꯁꯨ ꯀꯣꯜ ꯄꯥꯏꯔꯤ ꯉꯔꯥꯡꯒꯤ ꯋꯥꯔꯤꯗꯨ ꯑꯦꯂꯤꯖꯥꯕꯦꯠꯅ ꯀꯟꯅ ꯇꯝꯂꯤ ꯈ꯭ꯔꯤꯁꯇꯤꯅ ꯀꯟꯁꯜꯂꯨ ꯌꯥꯗ꯭ꯔꯣ ꯃꯃꯥꯏꯗꯨꯗ ꯑꯩ ꯑꯣꯏꯔꯗꯤ ꯃꯉꯛ ꯁꯝꯗꯨꯗ ꯌꯦꯠꯂꯒ ꯆꯤꯡꯗꯧꯅꯤ ꯐꯅꯦꯛꯇꯨꯅ ꯁꯛꯇꯥꯃꯛꯅ ꯍꯨꯔꯥꯟꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩꯗꯤ ꯀꯟꯒꯦ ꯇꯧꯕꯅꯦ ꯁꯣꯐꯤꯌꯥꯅ ꯆꯤꯡꯊꯣꯔꯛꯂꯤꯅꯦ ꯑꯗꯨꯒꯗꯤ ꯇꯝꯃꯨꯆꯧ ꯊꯦꯡꯅꯔꯦ ꯑꯩꯅ ꯐꯅꯦꯛꯇꯨ ꯈꯨꯗꯥꯡꯗ ꯌꯥꯜꯂꯒ ꯆꯪꯉꯛꯄꯗ ꯅꯤꯔꯂꯤꯃꯥꯁꯨ ꯄꯨꯡꯉꯛꯅ ꯇꯥꯔꯝꯕꯅꯤ ꯋꯥꯔꯤꯗꯨ ꯃꯥꯗꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ ꯑꯦꯂꯤꯖꯥꯕꯦꯠꯀꯤ ꯈꯨꯍꯥꯏꯗꯨꯗ ꯈꯪꯅꯧ ꯅꯣꯛꯊꯣꯔꯛꯏ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯍꯦꯛꯇ ꯅꯣꯛꯃꯤꯟꯅꯩ ꯈ꯭ꯔꯤꯁꯇꯤꯅ ꯏꯕꯦꯝꯃ ꯅꯪ ꯁꯤꯃ ꯃꯊꯣꯡ ꯆꯥꯗꯕ ꯉꯥꯛꯇꯅꯤ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯣ ꯑꯩ ꯏꯃꯥꯅ ꯀꯧꯔꯦ ꯊꯝꯂꯒꯦꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯃꯅꯦ ꯃꯦꯝꯆꯥꯒ ꯃꯃꯥꯒ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥꯅ ꯏꯅꯝꯃ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯃꯧꯁꯦ ꯑꯐꯕ ꯅꯠꯇꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯒꯤꯅꯤ ꯏꯌꯥ ꯅꯨꯄꯥꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯈꯪꯗ꯭ꯔꯦꯗ ꯃꯦꯝꯆꯥ ꯋꯥꯈꯜꯒ ꯊꯣꯛꯇ꯭ꯔꯦ ꯈ꯭ꯔꯤꯁꯇꯤꯅ ꯅꯦꯅꯦ ꯏꯅꯝꯃ ꯂꯥꯛꯄꯒꯤ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯏꯔꯥꯡ ꯂꯩꯕ ꯃꯐꯝꯗ ꯗꯗꯥꯅ ꯄꯣꯁꯇꯤꯡ ꯇꯥꯕꯩꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯕ꯭ꯔꯦꯛ ꯐꯦꯜ ꯑꯣꯏꯔꯛꯄꯩꯅꯦꯅ ꯑꯗꯨ ꯐꯖꯅ ꯄꯥꯎꯗꯁꯨ ꯌꯥꯎꯔꯤꯗꯨꯅꯤ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯂꯗꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯈ꯭ꯔꯤꯁꯇꯤ ꯐꯠ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯅꯦꯅꯦꯅ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯅꯪ ꯑꯗꯨꯝ ꯐꯠꯇꯅ ꯂꯩꯌꯨ ꯏꯃꯥ ꯑꯄꯪꯕꯤꯁꯤꯗꯗꯤ ꯍꯨ ꯀꯥꯝꯁꯤꯟꯕꯤꯒꯅꯨ ꯗꯗꯥꯒꯤ ꯃꯆꯤꯡ ꯈꯪꯂꯤꯗꯨꯅꯤ ꯅꯦꯅꯦꯁꯨ ꯗꯗꯥ ꯇꯥꯔꯗꯤ ꯂꯟꯖꯥꯎ ꯑꯃ ꯃꯥꯏꯊꯣꯛꯆꯅꯤ ꯀꯔꯤꯒꯤ ꯂꯟꯖꯥꯎ ꯍꯥ ꯐꯠꯇꯦꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯃꯗꯨꯒꯤ ꯃꯧꯗꯣ ꯂꯥꯛꯂꯕꯗꯤꯅꯦ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯆꯪꯂꯧꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯪꯕꯤꯔꯛꯀꯅꯨ ꯆꯪꯕꯤꯔꯛꯀꯅꯨ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯅꯪꯒꯤ ꯅꯃꯧꯗꯨꯅ ꯀꯌꯥꯝ ꯐꯔꯗꯅ ꯍꯥ ꯅꯦꯅꯦꯒꯤ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯇꯣꯉꯥꯟ ꯆꯥꯏꯗꯣ ꯅꯊꯟꯇ ꯅꯕꯨꯛꯇꯣ ꯇꯤꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯅꯤ ꯀꯦꯇꯨꯀꯤꯅ ꯍꯦ ꯊꯣꯏ ꯀꯔꯤꯅꯣ ꯅꯪꯕꯣ ꯅꯅꯦꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯏꯅꯝꯃ ꯅꯆꯥꯅꯨꯄꯤꯁꯦ ꯋꯥꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯆꯠꯈꯤ ꯀꯦꯇꯨꯀꯤ ꯑꯣꯟꯊꯣꯛꯄꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯅꯦꯁꯦ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦꯕꯁꯦ ꯆꯠꯅꯤꯡ ꯆꯠꯁꯅꯤ ꯏꯃꯥ ꯅꯪꯁꯨ ꯅꯦꯅꯦꯅ ꯍꯨ ꯀꯥꯝꯂꯝꯕꯗꯒꯤ ꯐꯠꯇꯕꯤ ꯍꯦꯛ ꯑꯣꯜꯂꯛꯂꯕ ꯑꯩꯗꯤ ꯌꯥꯔꯣꯏꯗꯝꯅꯤ ꯃꯦꯝꯆꯥꯅ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯃꯕꯨꯡꯗꯅ ꯖꯤꯠꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯦ ꯃꯦꯝꯆꯥ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯅꯪꯕꯣ ꯃꯦꯝꯆꯥ ꯀꯞꯂꯤ ꯇꯥꯃꯣ ꯆꯠꯂꯒꯦ ꯑꯩ ꯏꯊꯟꯇ ꯂꯥꯛꯄꯅꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯅꯅꯝꯃꯅ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣꯅꯦ ꯃꯕꯨꯡꯅ ꯑꯗꯨꯝꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯀꯂꯔ ꯍꯥꯞꯂꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯆꯪꯂꯛꯅꯨ ꯍꯥꯏꯔꯤꯅꯤ ꯍꯩ ꯅꯃꯧ ꯑꯉꯥꯎꯕꯤꯗꯨꯅ ꯑꯗꯨ ꯍꯥꯏꯔꯒ ꯅꯪꯅ ꯀꯞꯂꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯦꯝꯆꯥ ꯂꯥꯎ ꯂꯥꯎ ꯆꯪꯂꯨꯈꯤꯁꯤ ꯇꯥꯃꯣ ꯉꯥꯡꯒꯤ ꯅꯃꯧꯗꯨ ꯌꯥꯔꯅꯤ ꯇꯥꯃꯣ ꯆꯪꯂꯔꯣꯏꯒꯦ ꯑꯩ ꯍꯜꯂꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏꯕ ꯅꯅꯦꯁꯤ ꯅꯪ ꯌꯨꯝ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯨꯆꯣ ꯐꯅꯤ ꯄꯥꯕꯨꯡ ꯙꯅꯖꯤꯠꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯒ ꯂꯩꯔꯝꯃꯤ ꯍꯩ ꯅꯨꯄꯤ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ ꯅꯆꯤꯟꯗꯣꯀꯣ ꯅꯪ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯑꯃꯨꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯙꯅꯖꯤꯠ ꯁꯣꯐꯥꯗ ꯐꯝꯊꯔꯛꯏ ꯈ꯭ꯔꯤꯁꯇꯤꯅ ꯄꯥꯕꯣ ꯅꯪꯒꯤ ꯅꯆꯜꯅꯨꯄꯤ ꯂꯪꯀꯥꯒꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕꯤꯗꯣ ꯑꯗꯨꯅ ꯂꯥꯛꯂꯒ ꯅꯤꯔꯂꯤꯃꯥꯗꯣ ꯃꯥ ꯂꯥꯛꯄꯗꯒꯤꯅꯤ ꯑꯩꯈꯣꯏ ꯗꯗꯥꯅ ꯁꯣꯛꯂꯤꯗꯣꯏ ꯑꯗꯨꯒꯤ ꯑꯩꯅ ꯆꯪꯕꯤꯔꯛꯀꯅꯣꯅ ꯍꯥꯏꯕ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯒꯤ ꯏꯆꯜꯁꯦ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯍꯣꯡꯗꯣꯛꯄ ꯉꯝꯗꯦꯅꯦ ꯇꯧꯔꯤꯁꯦ ꯅꯕꯨꯡꯗꯒ ꯇꯥꯍꯟꯒꯅꯨꯀꯣ ꯁꯥ ꯂꯥꯟꯅ ꯑꯃꯨꯛ ꯁꯥꯅꯤ ꯆꯥꯊꯣꯏ ꯑꯌꯤꯡꯕ ꯑꯃꯇꯪꯗꯤ ꯊꯛꯁꯤꯗꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯤꯆꯟꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯀꯦꯇꯨꯀꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯈꯣꯏ ꯃꯦꯝꯆꯥꯅ ꯍꯥꯏꯕꯗꯣ ꯂꯧꯕ ꯌꯥꯗꯦꯀꯣ ꯅꯪꯒꯤ ꯑꯄꯪꯕ ꯋꯥꯈꯜꯗꯨꯅ ꯃꯗꯨ ꯍꯦꯛ ꯂꯧꯁꯤꯜꯂꯨꯕꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯅꯤꯀꯣ ꯂꯧꯖꯔꯣꯏꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅ ꯑꯗꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯅ ꯄꯨꯖꯔꯛꯂꯗꯨꯕꯨ ꯀꯩꯒꯤ ꯑꯩꯅ ꯑꯃꯨꯛ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯒꯅꯤ ꯑꯗꯨꯅꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯏꯗꯧꯅꯤ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯏꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯈꯤ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯥꯔꯆ ꯊꯥꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ
ꯑꯦꯄ꯭ꯔꯤꯜ ꯊꯥ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗꯥꯏꯅꯤ꯫ ꯅꯅꯥꯎꯒ ꯔꯤꯟꯗꯥꯒꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯕꯗꯒꯤ ꯑꯅꯤꯗꯨ ꯆꯦꯜꯂꯦ꯫ ꯅꯅꯥꯎꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨ ꯎꯕꯗ ꯔꯤꯟꯗꯥ ꯁꯥꯎꯅ ꯅꯪꯕꯨ ꯅꯣꯏ ꯌꯨꯝꯁꯦ ꯃꯊꯣꯜ ꯑꯍꯨꯝꯒꯤ ꯕꯤꯜꯗꯤꯡꯅꯤ ꯂꯥꯛ 50 ꯆꯪꯅ ꯁꯥꯔꯤꯅꯤ ꯀꯥꯏꯅ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯌꯨꯝ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ꯫ ꯅꯪꯅ ꯊꯤꯟꯕ ꯉꯝꯂꯣꯏꯗꯣꯏ ꯑꯣꯏꯔꯒꯗꯤ ꯑꯩ ꯆꯠꯈꯤꯒꯦ ꯑꯗꯨꯝ꯫ ꯀꯣꯟꯅ ꯁꯥꯔꯁꯨ ꯌꯥꯏꯗ ꯌꯨꯝꯒꯤ ꯋꯥꯗꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯀꯅꯥꯗꯅꯣ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫ ꯃꯤꯅꯤꯠ 5 ꯐꯥꯗꯦ ꯀꯣꯜꯗꯨ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯜꯂꯣ, ꯑꯩ ꯌꯧꯔꯛꯂꯦ꯫ ꯔꯤꯟꯗꯥ ꯐꯣꯟꯗꯨ ꯐꯠꯀꯛꯏ ꯑꯗꯨꯒ ꯅꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯒꯤꯁꯨ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯊꯨꯡꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯀ꯭ꯋꯥꯛꯇ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯊꯦꯠꯆꯤꯜꯂꯒ ꯋꯥꯍꯣꯡ ꯑꯣꯟꯕ ꯌꯥꯗꯕꯒꯨꯝ ꯑꯆꯥꯎ ꯑꯔꯝ ꯇꯧꯗꯅ ꯅꯨꯄꯤꯗ ꯃꯃꯤꯠ ꯊꯛꯍꯜꯂꯝꯕꯅꯤ꯫ ꯑꯁꯦꯡꯕꯗꯅ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ꯫